YouTube channel leibiripa china me aprampo mogol natana welcome to jari china me kuire LB thadaba ado musa su jam sai ngasi se ai akogi sangir bidalo gi gate lei hana gi leramba club sangasi tugaraga hoji sangir bidalo gi sang masama school masama sagana honjari china mayam ado no be china kana go jobi mataragadi Mongol Natal channel sebu like share subscribe to view aduga kawai jawba nat sankirtan butha jawi ba chinau singang sing heba tagade emission no view ha pham thamjage ado thabak suri chinau me thugare mathaga tin siri asi thugara gani khona sadu se ai thugara mi ahum thabak suri mi ahom ni suri sinau me like done thank you itema Hare Krishna itema chai sing thong bira bro kuire LB thada ba jana thabak suba chum pana na sum LB thage na ne honari mitema chai sing thong bro ang som nuai re hai tare itema kuire da nanaudi video thangata ba Hare Krishna itema Hare Krishna naik tok de ko ado hanak se video se thang pa ja de tema khang de da ai gi le bam pham sen net sina nungai ta basina ko ado net nungai ta basina kari hai ta ra video se musu ngam de video budi lei ai net su nungai ta ba ai de mi gi video la ai yengani uru lei le gani ando mo thabak suri se hana khoi gi club le jerami itema se club e thuga raga siga sang school oina sarani nat sankirtangi pung isegi ko are moi thabak suri yeungna itema koi khak maragi labuk se thousin je musin sangtik sanga phajadra oja Hare Krishna Sharma Hare Krishna chai sing thong bro like to sam bio Sharma duna phare hoi itema adona thugari music ong low se phajadra sangtik sangmani ko em low motani se sangtik sangna phajaga ba asigana ko gi rail gate leire se thuga gani vi school sem do se Sharma de chai sing thonga bro kamai tawri oja office tani o office tawdi office tawdi nungai roi na tra chai sing de office jum hona doira khupha jamni labuki view se aw mani itema jum phaja bani ji angune ase akhoi khak maraga mars kandi maitei ga puliko chabak sema asena khama ge dane nongpok awang ma ge su lo yam lei tema jeng ki badane kai hai tare jeng ngai mapan nai da hai tare lobuk mapan u phang da ba ase khangba ge labung asina bhamon ge mayum ne khogi tharani tebeni hogi Sharma like tok sambiramo khak mara se punchigi lakchadri banskandi ri chatle hai nate oja barosidi anambana chadre o charo hakchang sajen oina ba nutra phai kai de adu barogi matam se kitang chaga tamni ko aro Sharma like to sambiramo aduni itema khak mara se hujikti na nauna sangit bidaloi ma hanga banina nomodi soidan lakani ko aduga jum aduga mu lau laga yengsi uragi khunna se nanauna su sangit bidarogi school ma hangjare mani oja ya mani ju hari ne kai umdi khadum chaw cha daga de phate ba ko chak se cha daga su khogi chak cha matam je chakhom tang ba adu ga di hakchang da kasu asoiba leite Sharma aduni nongma kai gong bai te ma su thabak te halak pa matam da sum koi ban sum lak piu khoi khunda ko ai nei nyam leite ma su khogi nat sankirtan thawai jam jawri nat sankirtan pung isai ha bisi de te ma khogi tatna ba thana ba jadra bani koi te ma asese lakha ma te thabak lai hek ni ma sirak pada mathogam tar pung isai se
ꯑꯣꯖꯥ ꯉꯁꯤ ꯀ꯭ꯂꯥꯁ ꯂꯩꯇ꯭ꯔꯣ? ꯂꯩꯌꯦ ꯁꯨꯔꯁ ꯂꯩ. ꯁꯨꯔꯁ ꯂꯥꯏꯛ ꯇꯧꯁꯜꯂꯣ. ꯐꯨꯔꯤꯠ ꯑꯣꯏꯅ ꯆꯍꯤ ꯀꯩꯕ ꯐ꯭ꯔꯨꯠ ꯑꯣꯏꯅ ꯆꯥꯏ ꯑꯣꯖꯥ ꯕꯥꯔꯣꯁꯤꯗꯤ ꯋꯥ ꯐ꯭ꯔꯨꯠ ꯄꯨꯜꯂꯛꯄꯗ ꯈꯧꯗꯦꯅꯤꯌꯦ ꯁꯔꯃꯥꯕꯣ ꯁꯩꯇ ꯂꯥꯏꯛꯗꯟ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯁ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ? ꯑꯣꯖꯥ ꯖꯩ ꯖꯩ ꯍꯥꯏꯅ ꯅꯃꯁꯀꯥꯔ ꯇꯧꯖꯔꯤ. ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯑꯃꯤꯠ ꯀꯔꯝ ꯇꯧꯔꯤꯒꯦ? ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ. ꯊꯕꯛ ꯁꯨꯕ ꯄꯥꯅꯕ ꯑꯗꯨꯒ ꯁꯨꯝ LB ꯃꯇꯦꯛ ꯑꯃ ꯊꯥꯒꯦꯅ ꯁꯨꯝ ꯊꯥꯕꯅꯤ. ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯚꯤꯗꯤꯑꯣ ꯊꯥꯕ ꯉꯝꯗꯅ ꯂꯩꯔꯦ. ꯇꯔꯄꯣꯟ ꯌꯧꯔꯦ. ꯇꯔꯄꯣꯟꯒꯤꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯇꯧꯔꯒ ꯅꯦꯠꯁꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯀꯣ ꯚꯤꯗꯤꯑꯣ ꯇꯧꯕ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ. ꯑꯃꯦꯠꯖꯤ ꯀꯃꯥꯏ ꯇꯧꯒꯦ? ꯅꯪꯗꯤ ꯄꯨꯡ ꯇꯝꯃꯤꯕ꯭ꯔꯣ? ꯇꯥꯔꯁꯁꯤꯒ ꯁꯨꯔꯁ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ. ꯑꯩꯈꯣꯏ ꯑꯃꯤꯠꯁꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ. ꯒꯨꯋꯥꯍꯥꯇꯤꯁꯦ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯉꯤ. ꯃꯇꯥ ꯆꯥꯕ ꯑꯝꯗ ꯑꯝꯇꯪ ꯂꯥꯛꯀꯦꯅ ꯈꯜꯂꯤꯝꯅꯤ. ꯁꯔꯃꯥꯒꯤ ꯑꯣꯐꯤꯁꯅ ꯀꯥꯏꯗꯅꯣ? ꯊꯕꯛ ꯁꯨꯔꯤꯌꯦ. ꯇꯨ ꯃꯊꯛꯇ ꯍꯤꯟꯗꯨꯁꯇꯥꯅꯤ ꯑꯍꯨꯝꯒ ꯊꯕꯛ ꯆꯠꯂꯤ. ꯑꯣꯖꯥ ꯍꯣꯏꯗ ꯇꯔꯄꯣꯟꯅ ꯅꯛꯁꯜꯂꯛꯄꯁꯤꯗ ꯍꯣꯏ ꯇꯔꯄꯣꯟꯒꯤꯗꯤ ꯀꯩꯗꯧꯅꯤ ꯍꯌꯦꯡ ꯇꯥꯡ ꯗꯦꯠ 9ꯗꯒꯤ ꯍꯧꯔꯅꯤ. ꯊꯕꯛ ꯁꯨꯍꯜꯂꯤꯌꯦ. ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯔ ꯁꯥꯗꯕ ꯏꯅꯥꯎꯄꯥꯒꯤ ꯚꯤꯗꯤꯑꯣꯗꯤ ꯚ꯭ꯌꯨꯁꯨ ꯑꯗꯨꯝ ꯀꯥꯏ. ꯑꯗꯨꯅ ꯂꯦꯞꯇꯅ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯋꯣ. ꯃꯅꯦ ꯏꯇꯩꯃ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯦꯠꯁꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃ ꯈꯪꯕ꯭ꯔꯥ? ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗꯦ. ꯊꯥꯖꯔꯣꯏ ꯏꯇꯩꯃ. ꯃꯤꯅꯗꯤ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯃꯣꯡꯒꯣꯜ ꯅꯠꯇꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯌꯦꯡꯕꯤꯗꯦ ꯀꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯕ ꯏꯇꯩꯃꯀꯣ. ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯦꯝꯃꯗꯅ. ꯍꯧꯖꯤꯛ ꯇꯔꯄꯣꯟ ꯌꯧꯔꯦ. ꯇꯔꯄꯣꯟꯒꯤꯁꯨ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯝꯖꯔꯤ. ꯑꯗꯣ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯗꯦ ꯏꯇꯩꯃ ꯅꯦꯠꯁꯤꯅ. ꯑꯣꯖꯥ ꯃꯦꯍꯦꯄꯨꯔ ꯑꯣꯐꯤꯁꯇ ꯈꯔꯅꯤꯗꯒꯤ ꯆꯠꯂꯦ ꯍꯥꯏ. ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧꯔꯣ. ꯁ꯭ꯀꯨꯇꯤ ꯑꯃ ꯂꯧꯔꯣ. ꯁꯔꯃ ꯁ꯭ꯀꯨꯇꯤ ꯑꯃ ꯂꯧꯔꯣ. ꯑꯗꯨꯅ ꯐꯔꯅꯤ. ꯑꯗꯨꯅ ꯏꯇꯩꯃ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯇꯜꯂꯦꯗ. ꯁꯨꯝ ꯃꯤ 50 ꯑꯃ 100 ꯑꯃ ꯆꯥꯝꯃ ꯂꯥꯛꯄꯁꯤꯅꯗꯤ ꯚꯤꯗꯤꯑꯣ ꯃꯄꯨꯡ ꯐꯥ ꯉꯝꯄꯣꯠꯇꯦ. ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ 2K 4K 40K ꯌꯧꯔꯤ. ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯗ꯭ꯔꯦꯗ ꯏꯇꯩꯃ. ꯑꯩꯅ ꯈꯔ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯑꯣꯏꯕ ꯈꯔ ꯀꯜꯆꯔꯒꯤ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯁꯦ ꯍꯧꯒꯠꯂꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯍꯩꯇꯅ ꯁꯨꯝ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯊꯣꯛꯆꯕꯅꯤ. ꯏꯇꯩꯃꯗꯤ ꯄꯩꯁꯥꯒ ꯐꯪꯉꯕꯣ? ꯖꯤꯑꯣ 5G ꯁꯤꯖꯤꯟꯅꯔꯤ ꯅꯠꯇ꯭ꯔꯣ? ꯅꯦꯠꯇꯤ ꯖꯤꯑꯣ 5G ꯀꯩꯅꯣ ꯀꯗꯥꯏꯗꯩꯅꯣꯗ ꯑꯣꯖꯥ ꯃꯤꯒ ꯊꯣꯝꯖꯤꯟꯅꯔꯨꯗꯅ ꯗꯁꯥ ꯇꯥꯅꯤ. ꯀꯔꯤꯒꯤ ꯊꯣꯝꯖꯤꯟꯅꯒꯗꯧꯅꯣ? ꯃꯤꯁꯨ ꯌꯥꯝ ꯊꯧꯅꯔꯤꯁꯦ ꯀꯩꯗꯧꯔꯒꯦ? ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯧ ꯃꯆꯥꯁꯨ ꯌꯥꯝ ꯊꯧꯅꯔꯤꯁꯤꯅꯦ. ꯇꯞ ꯊꯧꯔ ꯂꯣꯏ ꯀꯩꯅꯣ. ꯑꯣꯖꯥꯒꯤ ꯁꯛ ꯃꯥꯏꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯕ ꯅꯣꯏꯊꯣꯔꯛꯑꯦ ꯂꯣꯏꯔꯦ. ꯀꯃꯥꯏꯅ ꯅꯨꯡꯉꯥꯏ? ꯑꯣ ꯃꯥ ꯑꯃꯔꯖꯤꯠ ꯅꯪꯒ ꯊꯥꯒꯠꯄꯤꯔꯦꯍꯦ. ꯑꯁꯤꯃꯥꯏꯅ ꯇꯧꯔꯦ. ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯆꯤꯟꯇꯥ ꯇꯧꯔꯣꯏꯗꯕꯀꯣ. ꯍꯣꯏ ꯆꯤꯟꯇꯥ ꯇꯧꯗꯕ ꯀꯅꯥꯅꯣ? ꯆꯤꯟꯇꯥ ꯂꯣꯏꯅ ꯇꯧꯅꯔꯤ ꯃꯇꯝꯅꯤ. ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯍꯛꯆꯟꯅ ꯆꯤꯟꯇꯥ ꯇꯧꯗꯕ. ꯆꯤꯟꯇꯥ ꯍꯥꯏꯁꯤꯅ ꯍꯛꯆꯥꯡ ꯂꯣꯏꯅ ꯁꯣꯛꯏ. ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯣꯛꯑꯦ. ꯑꯗꯨꯅ ꯆꯤꯟꯇꯥ ꯇꯧꯕꯤꯔꯨꯅꯨ ꯑꯃꯔꯖꯤꯠ. ꯑꯁꯨꯝ ꯍꯛꯆꯥꯡ ꯐꯔꯛꯀꯅꯤ. ꯀꯅꯥꯅꯣ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯤꯀꯣ? ꯃꯤꯗꯤ 3ꯅꯤ ꯂꯩꯔꯤꯁꯦ. ꯂꯥꯏꯛꯇꯤ 3 ꯈꯛꯇ ꯂꯩ. ꯑꯆꯨꯝꯕꯩꯅꯤ ꯁꯔꯃ. ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧꯔꯣ. ꯑꯆꯨꯝꯕꯅꯤ. ꯅꯪꯅ ꯃꯤꯀꯤ ꯃꯍꯦꯄꯨꯔꯗ ꯆꯠꯄ ꯍꯥꯏꯁꯦ ꯒꯥꯔꯤ ꯈꯔꯆꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯒꯥꯔꯤ ꯃꯆꯥꯅ ꯀꯥꯟꯅꯕꯅꯤ. ꯁꯨꯝ ꯏꯟꯁꯇꯣꯜꯃꯦꯟꯗ ꯂꯧꯔ ꯁꯨꯝ ꯌꯥꯏꯌꯦ. ꯁ꯭ꯀꯨꯇꯤ ꯃꯆꯥ ꯑꯃ. ꯅꯤꯡꯁꯤꯡ ꯃꯃꯤꯡꯅ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯤ LBꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ. ꯀꯃꯥꯏ ꯇꯧꯔꯤ? ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ? ꯀꯗꯥꯏ ꯄꯩꯁꯥꯅꯣꯍꯦ? ꯃꯇꯝ ꯂꯦꯟꯅꯕ ꯑꯗꯨꯝ ꯄꯥꯏ.
ꯑꯗꯨꯅꯤ ꯏꯇꯩꯃ ꯑꯗꯨꯅꯤ ꯕꯤꯅꯣ ꯋꯦꯜꯀꯝ ꯍꯥꯏ ꯑꯗꯨꯅꯤ ꯏꯇꯩꯃ ꯃꯤꯗꯤ ꯄꯩꯁꯥ ꯆꯪꯉꯦ ꯃꯣꯕꯥꯏꯜꯁꯤꯗ ꯈꯪꯗ꯭ꯔꯦ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯚꯤꯗꯤꯑꯣꯅꯤ ꯊꯥꯡꯒꯠꯅꯔꯤꯕ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯍꯥꯏ ꯅꯤꯡꯁꯤꯡꯅ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯅꯤꯡꯁꯤꯡ ꯆꯥꯛ ꯊꯣꯡꯉꯕ꯭ꯔꯣ ꯊꯕꯛ ꯁꯨꯕꯁꯦ ꯋꯥꯔꯕ ꯀꯔꯤꯅꯣ ꯐꯝꯈ꯭ꯔꯦ ꯂꯧ ꯐꯖꯩ ꯍꯥꯏ ꯐꯖꯕꯅꯤ ꯑꯩꯈꯣꯏ ꯈꯪꯕ ꯂꯧꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯦ ꯐꯖꯗ꯭ꯔꯥ ꯁꯤꯅ ꯌꯨꯝ ꯂꯩꯔꯛꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯥ ꯃꯥꯏꯀꯩꯗ ꯌꯨꯝ 4-5 ꯂꯩ ꯁꯥꯒꯩ ꯆꯤꯡꯉꯥꯈꯝ ꯍꯥꯏꯗꯅ ꯃꯣꯏ ꯁꯣꯝꯒꯤ ꯆꯪꯐꯝꯅꯤ ꯑꯩꯅ ꯔꯦꯜ ꯁꯣ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯃꯣꯏ ꯊꯕꯛ ꯁꯨꯕ ꯄꯥꯟꯅꯅ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯩꯗꯤ ꯍꯥꯏꯕꯒ ꯏꯀꯥꯏꯅ ꯍꯥꯏꯖꯗꯦꯗ ꯀꯩ ꯂꯝꯅꯣ ꯍꯥꯏ ꯃꯁꯦ ꯀꯁꯥꯔ ꯈꯥꯛ ꯃꯔꯥꯅꯤ ꯑꯩꯒꯤ ꯈꯨꯟꯅꯤ ꯑꯩꯒꯤ ꯏꯔꯝꯗꯝ ꯈꯥꯛ ꯃꯔꯥ ꯍꯥꯏꯕ ꯈꯨꯟꯗꯨꯅꯤ ꯅꯤꯡꯁꯤꯡ ꯄꯥꯟꯁꯀꯥꯟꯗꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯂꯩꯕꯀꯣ ꯀꯥꯟꯗꯦ ꯁꯔꯃ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧꯔꯣ ꯀꯥꯟꯗꯦ ꯅꯨꯡꯁꯤꯠ ꯂꯥꯛꯑꯦ ꯑꯩꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯕ ꯂꯩꯔꯝꯃꯣꯏ ꯑꯩꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯩꯔꯝꯃꯣꯏ ꯑꯣꯀꯦ ꯐꯩ ꯁꯥ ꯃꯤꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕꯤꯒꯗꯕꯅꯤ ꯌꯦꯡꯕꯤꯔꯛꯀꯦꯔꯥ ꯌꯦꯡꯕꯤꯔꯣꯏꯔꯥ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯕꯤꯅꯣ ꯅꯪꯕꯨ ꯑꯉꯥꯡ ꯄꯤꯇꯨꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯇꯤꯒꯤ ꯊꯥꯡꯒꯠꯂꯤ ꯀꯔꯝ ꯀꯥꯟꯗ ꯚꯤꯗꯤꯑꯣꯒ ꯁꯦꯝꯃꯤꯅꯣ ꯅꯪꯕꯣ ꯍꯥꯏ ꯏꯀꯥꯏꯕꯒ ꯈꯪꯗ꯭ꯔꯦꯗ ꯍꯥꯏ ꯑꯣꯖꯥ ꯄꯩꯁꯥ ꯂꯩꯇꯦ ꯒꯥꯔꯤ ꯂꯧꯅꯕ ꯇꯧꯁꯜꯂꯛꯀꯅꯨ ꯁꯔꯃ ꯅꯪꯒꯤ ꯑꯗꯨ ꯋꯥꯗꯨꯃ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯄꯩꯁꯥ ꯂꯩꯇꯦ ꯑꯩꯁꯨ ꯈꯪꯉꯤ ꯄꯩꯁꯥ ꯄꯥꯏꯗꯦꯁꯨ ꯈꯪꯉꯤ ꯍꯥꯏꯁꯟꯅꯅꯨ ꯀꯣ ꯍꯥꯏꯁꯟꯅꯅꯨ ꯏꯁꯣꯔꯅ ꯁꯥꯎꯕꯅꯤꯀꯣ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯅꯨ ꯐꯠꯇꯕꯅꯤ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯏꯆꯦ ꯍꯥꯏ ꯋꯥꯗꯕꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯕꯨ ꯋꯥꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯋꯥꯕ꯭ꯔꯣ ꯄꯩꯁꯥ ꯂꯩꯇꯦꯒ ꯍꯥꯏꯁꯟꯅꯗꯅ ꯇꯧꯁꯟꯅꯔꯅꯨ ꯚ꯭ꯌꯨꯁꯨ ꯀꯥꯗꯕ ꯑꯗꯨꯅꯤ ꯅꯤꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯦꯝꯕꯒꯤ ꯋꯥꯕꯒ ꯆꯪꯉꯤꯁꯤꯒ ꯈꯦꯠꯅꯔꯛꯄꯣꯅꯤ ꯍꯦꯛꯇ ꯅꯣꯛꯂꯛꯑꯕ ꯁꯔꯃ ꯍꯦꯛꯇ ꯅꯣꯛꯂꯛꯏꯅꯦ ꯑꯆꯨꯝꯕ ꯍꯥꯏꯔꯃꯤ ꯅꯣꯛꯂꯛꯏꯕ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯅꯣꯛꯄꯅꯤ ꯄꯩꯁꯥ ꯄꯥꯏꯗꯦ ꯍꯥꯏꯕ ꯏꯁꯣꯔꯅ ꯁꯥꯎꯕꯅꯤꯀꯣ ꯑꯆꯨꯝꯕꯩꯅꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧ ꯅꯪ ꯆꯠꯂꯤꯕꯗꯨꯗꯤ ꯊꯥꯞꯄꯦꯕ ꯅꯨꯡꯁꯥꯒ ꯁꯥꯕꯅꯤꯅ ꯍꯥꯏꯗꯤ ꯒꯥꯔꯤ ꯚꯔꯥꯁꯨ ꯁꯦꯞꯇꯤ ꯑꯣꯏꯕ ꯁꯨꯝ ꯊꯕꯛ ꯁꯨ ꯄꯥꯟꯅꯕ ꯑꯣꯏꯅ ꯁꯨꯝ ꯊꯥꯔꯤꯃꯤꯗ ꯃꯣꯅꯤꯇꯥꯏꯖꯁꯤꯇ ꯑꯣꯏꯔꯦ ꯆꯔꯥ ꯍꯦꯜꯂ ꯇꯨꯝꯃꯒꯦ ꯈꯜꯂꯕꯅꯦ ꯍꯜꯂꯣ ꯑꯩꯗꯤ ꯃꯣꯅꯤꯇꯥꯏꯖꯀ ꯑꯝꯇ ꯌꯦꯡꯗ꯭ꯔꯦꯗ ꯑꯗꯨꯝ ꯑꯩꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯡꯒꯠꯂꯦ ꯁꯣꯔꯠꯄꯨꯗꯤ ꯃꯆꯥ ꯁꯨꯝ ꯊꯥꯡꯒꯠꯂꯦ ꯁꯣꯔꯠ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯁꯣꯔꯠꯇ ꯉꯥꯛꯊꯣꯛꯑꯒ ꯋꯥꯁ ꯇꯥꯏꯝ ꯌꯥꯝ ꯀꯛꯑꯦ ꯍꯥꯏ ꯑꯣ ꯑꯩꯗꯤ ꯋꯥꯁ ꯇꯥꯏꯝꯅ ꯀꯗꯥꯏꯅꯣ ꯃꯣꯅꯤꯇꯥꯏꯖꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯕꯅꯤ ꯇꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯅꯤ ꯐꯅ ꯀꯨꯏꯅ ꯆꯪꯉꯤ ꯏꯁꯩꯕꯨ ꯆꯠꯀꯗ꯭ꯔꯥ ꯁꯣꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗꯨꯅ ꯅꯦꯠ ꯌꯥꯔꯛꯄ ꯃꯇꯝꯗ ꯁꯨꯝ ꯇꯧꯔꯒꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒ ꯖꯤꯑꯣ ꯅꯦꯠ ꯌꯥꯝꯅ ꯋꯥꯏꯌꯦ ꯑꯩꯁꯦ 4Gꯅꯤ ꯑꯗꯨꯅ ꯅꯦꯠ ꯌꯥꯝ ꯋꯥꯏ ꯊꯕꯛꯁꯨ ꯋꯥꯔꯕ ꯀꯩꯅꯣ ꯐꯝꯈ꯭ꯔꯦ
ꯉꯥꯡꯄꯥꯒꯤꯗꯤ ꯃꯣꯅꯣ ꯑꯣꯏꯕ ꯀꯨꯏꯔꯝꯅꯦ ꯀꯨꯏꯔꯦꯗ ꯏꯇꯩꯃ ꯑꯗꯨ ꯀꯨꯏꯔꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯇꯕ ꯀꯨꯏꯔꯦ ꯁꯞꯄꯣꯔꯠ ꯍꯥꯏ ꯑꯦꯜꯕꯤ ꯊꯥꯅꯤ ꯑꯩꯅꯁꯨ ꯃꯤꯒꯤꯗ ꯆꯠꯇꯕꯅꯤꯅ ꯑꯩꯒꯤꯗꯁꯨ ꯃꯤ ꯂꯩꯇ꯭ꯔꯦ ꯅꯨꯡꯗꯥꯡ ꯄꯨꯡ 11:30 ꯄꯨꯡ 10ꯗ ꯍꯦꯛ ꯊꯥꯔꯝꯃꯤ ꯑꯗꯨꯁꯨ ꯍꯟꯗꯛ ꯊꯥꯗ꯭ꯔꯦ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯑꯩ ꯌꯨꯝꯗꯩ ꯊꯣꯛꯂꯒ ꯁꯪꯒꯤꯠ ꯕꯤദ്꯭ꯌꯥꯂꯣꯏ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯕ ꯄꯥꯅꯕ ꯑꯣꯏꯅ ꯁꯨꯝ ꯑꯦꯜꯕꯤ ꯊꯥꯔꯤꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ ꯌꯧꯈꯔꯦ 10 ꯀꯩꯅꯣ ꯌꯧꯗꯣꯔꯦ 10,000 ꯌꯧꯗꯣꯔꯦ ꯑꯗꯨꯅ ꯐꯦꯁꯕꯨꯛ ꯃꯨꯛ ꯌꯨꯁ ꯇꯧꯔꯤꯃꯤ ꯅꯨꯡꯁꯥ ꯁꯥꯍꯖꯥꯠꯅꯤ ꯆꯦꯁꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡꯗꯣ ꯎꯕꯗ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯍꯥꯎꯗꯣꯏꯔꯝꯅꯤ ꯁꯣꯔꯣꯠꯇꯒꯤ ꯋꯥꯁ ꯑꯃꯠꯇ ꯀꯥꯗꯕꯅꯤ ꯑꯣꯖꯥꯒꯤ ꯏꯁꯩꯒꯤ ꯁꯨꯔꯗꯣ ꯃꯥꯡꯗꯅꯕ ꯍꯣꯠꯅꯅꯕ ꯇꯥꯛꯂꯛꯑꯣꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯐꯒꯗꯒꯦꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯀꯃꯥꯏꯅ ꯇꯧ ꯐꯅꯤ ꯑꯩꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯏꯁꯥ ꯌꯥꯝ ꯁꯥꯖꯦꯟ ꯇꯧꯖꯩ ꯀꯣ ꯑꯇꯣꯞꯄ ꯑꯈꯪꯕ ꯂꯩꯔꯒꯗꯤ ꯇꯥꯛꯄꯤꯔꯛꯑꯣꯕ ꯑꯩꯉꯣꯟꯗ ꯂꯣꯠꯅ ꯊꯝꯃꯀꯥꯟꯗꯦꯀꯣ ꯈꯪꯅ ꯂꯣꯠꯁꯟꯅ ꯊꯝꯕꯗꯤ ꯀꯥꯟꯅꯗꯦ ꯇꯥꯛꯂꯛꯑꯣ ꯑꯩꯉꯣꯟꯗ ꯌꯨꯇꯨꯕꯀꯤ ꯃꯤ ꯄꯨꯝꯅꯃꯛ ꯐꯦꯁꯕꯨꯛꯇ ꯆꯠꯈ꯭ꯔꯦ ꯃꯅꯦ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯈꯔ ꯁꯨꯝ ꯇꯧꯔꯦ ꯕꯦꯟꯊꯧ ꯂꯩꯅꯥ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯊꯧ ꯋꯦꯜꯀꯝ ꯕꯦꯟꯊꯧ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕꯣ ꯑꯗꯨꯅ ꯇꯜꯂꯦꯗ ꯆꯦꯟꯅꯦꯜꯒ ꯄꯥꯏꯅꯤꯡꯗꯦ ꯁꯨꯝ ꯅꯣꯡꯐꯥꯗꯣ ꯑꯩꯅ ꯏꯁꯩ ꯁꯣꯔꯥꯠꯀꯟꯕ ꯆꯠꯂꯒ ꯑꯗꯨꯝ ꯏꯁꯩ ꯃꯇꯦꯛ ꯁꯨꯝ ꯃꯌꯥꯝꯗ ꯉꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯅꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡ ꯈꯪꯅꯅꯕꯒꯤꯗꯃꯛ ꯁꯔꯃ ꯇꯥꯛꯂꯛꯎ ꯑꯩꯒꯤ ꯈꯣꯟꯁꯦ ꯃꯥꯡꯗꯅꯕ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦꯗ ꯇꯥꯛꯂꯛꯎ ꯀꯝꯕ ꯑꯗꯣ ꯑꯦꯜꯕꯤꯗꯗꯤ ꯍꯥꯏꯔꯛꯀꯅꯨꯍꯦ ꯃꯤꯅ ꯇꯥꯔ ꯐꯗꯦ ꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯐꯕ ꯍꯤꯗꯥꯛ ꯑꯣꯏꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯌꯨꯁ ꯇꯧꯒꯦ ꯉꯁꯥꯏ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯌꯦ ꯊꯕꯛ ꯁꯨꯕ ꯄꯥꯟꯅꯔꯤꯌꯦ ꯑꯩꯒꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯒꯤꯅꯦ ꯃꯆꯥ ꯑꯃ ꯁꯥꯒꯦꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯤ ꯍꯥꯟꯅꯒꯤ ꯀ꯭ꯂꯕ ꯂꯩꯔꯝꯕꯗꯨ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨꯒ ꯂꯩꯕꯥꯛ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯔ ꯅꯍꯥꯟ ꯒꯥꯔꯤ ꯄꯣꯡꯅ ꯍꯩꯔꯦ ꯑꯗꯣ ꯁ꯭ꯀꯨꯜ ꯃꯆꯥ ꯑꯃ ꯁꯥꯒꯦ ꯁꯥꯇ꯭ꯔꯗꯣ ꯌꯥꯝꯕꯅꯤꯅ ꯈꯤꯇꯪ ꯇꯝꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯈꯪꯍꯧꯗꯦ ꯍꯧꯈ꯭ꯔꯦ ꯃꯇꯝꯅꯤ ꯍꯅꯨꯊꯪꯗ ꯐꯦꯁꯕꯨꯛꯇ ꯉꯥꯎꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯦꯀꯣ ꯚꯥꯏ ꯑꯍꯟ ꯃꯌꯥ ꯌꯥꯎꯗꯕ ꯆꯥꯛ ꯁꯥꯏꯕ ꯉꯝꯗꯕ ꯐꯦꯁꯕꯨꯛ ꯄꯥꯏꯔꯕ ꯃꯇꯝꯁꯤꯒ ꯑꯍꯟꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯆꯥꯛ ꯆꯥꯕ ꯃꯌꯥ ꯌꯥꯎꯗꯕ ꯃꯤꯐꯥꯎ ꯐꯦꯁꯕꯨꯛꯇ ꯉꯥꯎ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯃꯥꯔꯀꯦꯠ ꯌꯥꯝ ꯆꯥꯎꯋꯤ ꯐ꯭ꯂꯣꯔꯁꯨ ꯌꯥꯝꯕꯒꯤ ꯃꯊꯧ ꯇꯥꯕꯅꯤ ꯍꯣꯏ ꯅꯤꯡꯁꯤꯡꯅ ꯂꯩꯕꯒꯤ ꯏꯁꯩ ꯐꯦꯁꯕꯨꯛꯇꯁꯨ ꯅꯨꯡꯉꯥꯏꯗ ꯏꯇꯩꯃ ꯀꯩꯅꯣ ꯄꯤꯛꯆꯔ ꯊꯥꯡꯒꯠꯂꯒꯅ 50, 50, 30, 50, 10 ꯑꯗꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒꯅ 150, 100 ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯤꯗ ꯑꯩꯒꯤꯗꯤ ꯏꯂꯥꯛ ꯂꯥꯛꯇꯦꯕ ꯚ꯭ꯌꯨꯁ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯍꯌꯦꯡ ꯇꯨꯡꯃꯥꯎꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯔ ꯂꯣꯏꯔꯦ ꯑꯗꯨꯒꯅꯤ ꯂꯩꯕꯒꯤꯁꯦ ꯂꯩꯅꯥꯒꯤ ꯏꯁꯩ ꯕꯦꯟꯊꯧ ꯂꯩꯅꯥ ꯏꯁꯩ ꯌꯥꯝ ꯐꯖꯅ ꯐꯥꯕꯅꯤ ꯏꯁꯩ ꯃꯑꯣꯡ ꯏꯁꯩ ꯁꯛꯄꯅꯤ ꯃꯦꯃꯣꯔꯤꯒꯤꯅꯤ ꯃꯅꯤ ꯑꯗꯨꯅꯤ ꯅꯤꯡꯁꯤꯡ ꯑꯩꯁꯨ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯄꯨꯟꯁꯤꯗ ꯍꯌꯦꯡ ꯇꯨꯡꯉꯥꯎꯕꯗ ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯊꯝꯕꯅꯦ ꯅꯨꯡꯁꯥ ꯁꯥꯕꯅ ꯋꯥꯔ ꯃꯥꯜꯂꯦ ꯃꯣꯏ ꯄꯣꯊꯥꯈꯔꯦ ꯊꯕꯛꯁꯤ ꯀꯥꯡꯕꯨꯁꯨ ꯑꯩꯗꯤ ꯑꯣꯖꯥꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯈꯪꯗꯦ ꯁꯔꯃ ꯑꯁꯦꯡꯕ ꯇꯥꯛꯂꯛꯑꯣꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯗꯤꯅꯦ ꯅꯨꯡꯁꯤꯔꯗꯤ ꯇꯥꯛꯂꯛꯑꯣ ꯍꯥꯏꯔꯛꯑꯣ ꯀꯣ
ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯌꯥꯅꯤꯅ ꯃꯦꯗꯤꯌꯥꯁꯤꯒꯗꯤ ꯀꯩꯅꯣꯗ ꯍꯥꯏꯔꯛꯑꯅꯣ ꯀꯣ ꯃꯔꯝꯗꯤ ꯑꯩ ꯍꯥꯟꯅ ꯅꯪ ꯇꯥꯛꯂꯛꯀꯗꯕ ꯀꯩꯅꯣꯗꯣ ꯍꯤꯗꯥꯛꯇꯣ ꯑꯩ ꯍꯥꯟꯅ ꯌꯨꯁ ꯇꯧꯒꯦꯕ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯐꯒꯗꯕꯅꯣ ꯍꯥꯏꯗ ꯑꯩꯅ ꯀꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯁꯤꯌꯥꯔ ꯇꯧꯒꯦꯕ ꯅꯪꯒꯤ ꯃꯇꯦꯡꯗꯒꯤꯕ ꯀꯣ ꯇꯥꯛꯂꯛꯀꯗ ꯇꯥꯛꯂꯣꯏꯗ ꯍꯥꯟꯅ ꯈꯨꯝꯃꯧꯁꯦ ꯇꯥꯛꯂꯛꯀꯗ꯭ꯔꯥ ꯇꯥꯛꯂꯛꯑꯣꯏꯗ꯭ꯔꯥ ꯍꯥꯟꯅ ꯈꯨꯝꯃꯛꯑꯣ ꯍꯦꯛ ꯇꯥꯛꯂꯛꯅ ꯀꯥꯟꯅꯔꯕꯅꯦ ꯅꯪꯉꯣꯟꯗ ꯑꯩ ꯐꯤꯔꯣꯏ ꯑꯃ ꯅꯪꯉꯣꯟꯗ ꯀꯠꯂꯦ ꯂꯦꯡꯖꯥꯟ ꯑꯃ ꯊꯣꯜꯂꯦ ꯑꯩꯅ ꯏꯁꯩꯗ ꯐꯪꯕ ꯀꯩꯅꯣꯒ ꯀꯠꯂꯣꯏꯗ ꯑꯁꯦꯡꯕ ꯂꯩꯔꯒ ꯍꯦꯛꯇ ꯀꯠꯀꯗꯧꯕꯅꯤ ꯑꯗꯨꯅꯤ ꯏꯅꯥꯎꯄꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯩ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯀꯌꯥꯝ ꯀꯩꯕ ꯇꯥꯟꯗꯣꯏꯅꯣ ꯃꯇꯝ ꯂꯦꯟꯅꯕ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯃꯅꯦ ꯏꯇꯩꯃ ꯃꯌꯥꯝ ꯐꯪꯗ꯭ꯔꯕꯁꯨ ꯃꯩ ꯇꯥꯔꯤꯀꯣ ꯍꯥꯏ ꯃꯌꯥ ꯐꯪꯗ꯭ꯔꯕꯁꯨ ꯃꯩ ꯇꯥꯔꯤꯀꯣ ꯍꯥꯏ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯁꯔꯃ ꯆꯦ ꯇꯣꯝꯕꯤꯅ ꯍꯪꯂꯛꯄꯅꯤꯀꯣ ꯀꯅꯥꯗ ꯍꯪꯂꯛꯏꯕ ꯁꯔꯃꯥꯅ ꯇꯥꯛꯂꯛꯄ ꯍꯤꯗꯥꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯐꯖꯈ꯭ꯔꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯒꯤꯐ ꯄꯤꯅꯤ ꯌꯥꯔꯦꯀꯣ ꯁꯔꯃꯥ ꯀꯩ ꯍꯥꯏꯕ ꯑꯣꯖꯥꯁꯨ ꯈꯪꯉꯝꯅꯤ ꯑꯆꯨꯝꯕꯅꯦ ꯑꯁ ꯁꯔꯃ ꯊꯥꯖꯧꯕ ꯀꯩꯅꯣ ꯃꯤ ꯍꯥꯏꯁꯦ ꯁꯛꯇꯁꯦ ꯂꯣꯏ ꯈꯪꯅꯕꯅꯤꯀꯣ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ ꯁꯛꯇ ꯌꯦꯡꯉ ꯂꯣꯏ ꯈꯪꯅꯕꯅꯤ ꯏꯁꯩꯗꯩ ꯐꯪꯕ ꯄꯩꯁꯥꯗꯨꯁꯨ ꯏꯅꯥꯎꯄꯥꯒ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅꯦ ꯆꯨꯝꯃꯦ ꯏꯇꯩꯃ ꯑꯆꯨꯝꯕꯅꯦ ꯅꯅꯥꯎꯒꯤ ꯀꯩꯒꯨꯝꯕ ꯃꯗꯨꯒ ꯀꯩꯅꯣ ꯌꯥꯎꯗꯕꯅꯤ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯇꯥꯟꯖꯕ ꯁꯦꯟꯗꯥꯡꯅꯤ ꯍꯣꯏ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯏꯁꯩ ꯁꯛꯑꯔꯣꯏ ꯅꯨꯡꯁꯥ ꯁꯥꯏ ꯑꯩꯈꯣꯏꯗꯤ ꯍꯩꯇꯦꯗ ꯁꯨꯝ ꯃꯤꯅ ꯌꯥꯝꯅ ꯁꯛꯅꯩꯑꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯁꯨꯝ ꯁꯛꯏꯅꯤ ꯕꯦꯟꯊꯣꯟ ꯏꯅꯝꯃ ꯑꯩꯒꯤ ꯏꯁꯩ ꯇꯥꯔꯕ꯭ꯔꯣ ꯄꯦꯜꯂꯝꯃꯅꯤꯀꯣ ꯍꯥꯏ ꯁꯔꯃꯥꯗꯣ ꯀꯥꯎꯅꯨꯀꯣ ꯅꯪ ꯀꯥꯎꯅꯨꯀꯣ ꯇꯥꯛꯂꯛꯎꯀꯣ ꯀꯥꯎꯁꯟꯅꯕ ꯌꯦꯡꯉꯨ ꯍꯣꯁ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯅꯨꯡꯁꯥ ꯁꯥꯏꯗ ꯅꯤꯡꯁꯤꯡ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ ꯀꯨꯟꯖꯒꯤ ꯃꯕꯨꯡꯉꯣ ꯑꯣꯏꯃꯥ ꯅꯨꯡꯁꯥ ꯁꯥꯏꯌꯦ ꯕꯦꯟꯊꯣꯟꯅ ꯏꯆꯦ ꯇꯣꯝꯕꯤꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯥꯏ ꯂꯝꯕꯔ ꯂꯩꯕ꯭ꯔꯥ ꯏꯆꯦ ꯇꯣꯝꯕꯤꯒꯦ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯑꯣ ꯁꯔꯃꯥ ꯄꯤꯔꯛꯀꯅꯤꯀꯣ ꯀꯩ ꯅꯨꯃꯤꯠ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯣꯁꯦ ꯀꯩ ꯅꯨꯃꯤꯠ ꯇꯥꯛꯂꯛꯀꯅꯤ ꯍꯥꯏꯔꯣ ꯁꯔꯃꯥ ꯊꯝꯈ꯭ꯔꯕꯣ ꯇꯥꯃꯣ ꯇꯅꯨ ꯀꯧꯔꯨꯒꯦ ꯍꯥꯏ ꯇꯥꯃꯣ ꯇꯅꯨ ꯀꯧꯔꯨꯒꯦ ꯍꯥꯏ ꯇꯥꯃꯣ ꯇꯅꯨ ꯀꯟꯅ ꯀꯩꯅꯣ ꯁꯦꯝ ꯂꯩꯔꯝꯒꯅꯤ ꯔꯤꯜ ꯁꯦꯝꯅ ꯀꯟꯅ ꯂꯩꯔꯝꯒꯅꯤ ꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯜꯗ ꯍꯪꯂꯛꯄꯅꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯅꯤ ꯃꯁꯨ ꯍꯥꯏ ꯑꯗꯣ ꯕꯕꯥ ꯍꯟꯗꯛꯇꯤ ꯑꯦꯜ ꯕꯤ ꯊꯥꯔꯕꯅꯤꯅ ꯏꯆꯦ ꯑꯁꯤꯁꯨ ꯎꯗ꯭ꯔꯦ ꯁꯣꯔꯤ ꯏꯆꯦ ꯇꯣꯝꯕꯤꯁꯨ ꯎꯅꯗ꯭ꯔꯦ ꯃꯥꯁꯨ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯆꯠꯂꯝꯒꯅꯤ ꯂꯝꯕꯔ ꯂꯩꯔꯗꯤꯅꯦ ꯃꯁꯨꯗ ꯀꯥꯞꯁꯤꯜꯂꯛꯑꯣ ꯕꯦꯟꯗꯣ ꯇꯥꯕ꯭ꯔꯥ ꯕꯦꯟꯗꯣ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯂꯝꯕꯔꯗꯣ ꯂꯩꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯑꯣ ꯃꯥ ꯀꯔꯤ ꯊꯥꯗꯨꯅ ꯂꯥꯛꯀꯅꯤ ꯑꯩꯃꯤ ꯀꯁꯥꯔꯗ ꯕꯣꯟꯇ꯭ꯔꯥꯕꯨꯗ ꯑꯣꯖꯥ ꯍꯣꯔꯦꯟ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯔꯤꯒꯨꯝꯕ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯑꯩꯅ ꯒꯤꯐ ꯑꯃ ꯄꯤꯅꯤ ꯂꯩꯅꯥ ꯅꯪꯒꯤ ꯑꯦꯜꯕꯤ ꯈꯨꯇꯥꯗꯣ ꯀꯩꯅꯣ ꯍꯥꯏ ꯐꯖꯅ ꯊꯧꯅꯦ ꯍꯥꯏꯕ ꯐꯖꯅ ꯊꯧꯅꯦ ꯍꯥꯏꯕ ꯁꯛ ꯎꯗꯕ ꯆꯦꯟꯅꯦꯜꯗꯕꯨ ꯆꯪꯕ ꯍꯧꯅꯕ꯭ꯔꯣ ꯁꯛ ꯎꯗꯕ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ ꯅꯤꯡꯁꯤꯡ
hai itai mache sak udaba video sak udaba LB adugabu changwa hongnabro akhoi open uholisin se mangol na ta sigale se haina mangol na ta sigale se ane uholisini sak udaba amane mati masak uhondami hura hura na thabani video khangde LB khangde adu ai sungchang changde yengmusu jade ada akhoi open da sinje mangol na ta sigale se mangol na ta haina chumi inangpa aduni itema mang to video thangkani hura hura na LB thaya ya hanakti aidi khangde yengmusu jadamina upai nai asini mi su leite support su leite hoje LB thaya ite ma khamba sum matam leri mi thabak suba pana boina musam sai ai ring sa khangamdi si support ko jaude se karigi thak toba tut tharoi group hangbagi group hangbadi lokhu hairaga pelabana aha adude hainate insingsu amata uhondabani sakai o basu tobra aja hoji office leye meeting da ngahak yaugi go phane so nang dana maru ne ai sitim kan tori mi time pass ni ko chalo amkamu complain la kani changbiyo nang dana maru ni chango ja ni nei na kap loi hai ichi chak loi ra bo hai thank you sama changbiyo nang meeting changbiyo chango oi mai bis clark na re te ma charu sa chin lambi charu chin to boda benole na che tum digi number do gona kapsalo chakte ayuk tena lore binod hai manini judi lokri ko bangi hona hai bala loki thakile bangai hona আমি জয়েন করি আইও করতে পারে লোকরি বেজান দাম kari hai basina mangol sak tudi nati dana hai sak phaja ta ba tudi isona se mani bendo miyoi bai se ko thamoi tingbaduni mina pami singse sak tuna chamna cha ya ponte ichi tombi lambar dogon kapsalo ko auni ngang de hai gi mi kapsalakte chak charabo hare krishna sana kumar sharma hare krishna aiga chadriye like to biyo ase koro hile ase koro bangai ona kuirene ojagi live changdaba nungairi oja hare krishna sum nungaire hai tare hanak se net si nungai ta LB thadre video thangate inau pa ai tholage chak chana ba taru ki
ꯇꯧꯈꯤꯒꯦ ꯍꯥꯏ ꯍꯣꯏ ꯏꯇꯩꯃ ꯐꯅꯤ 이때마 थागꯠꯆꯔꯤ ngатang orsina nawgi LB de changbiram 이때마 하ningai थागꯠꯆꯔꯤ 이때마 ꯊꯦꯡꯀ꯭ꯌꯨ चाबीरो 이때마 ꯑꯩꯁꯨ ꯀꯨꯏꯔꯣꯏꯗ ꯉꯥꯛꯇꯪ ꯊꯥ ꯂꯣꯏꯁꯜꯂꯅꯤ ꯊꯕꯛ ꯁꯨꯕ ꯃꯣꯏꯁꯨ ꯆꯥꯛ ꯄꯤꯖꯒꯗꯧꯅꯤ ꯆꯥꯛꯁꯨ ꯌꯨꯝꯗ ꯊꯣꯡꯉꯦ ꯑꯗ ꯃꯣꯏꯁꯨ ꯄꯨꯔꯒ ꯌꯨꯝꯗ ꯆꯥꯛ ꯄꯤꯖꯒꯗꯧꯅꯤ ꯑꯩ ꯊꯣꯛꯂꯒꯦ ꯊꯨꯝ ꯍꯥꯞꯄ ꯀꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯏ ꯐꯖꯅ ꯊꯣꯡꯉꯨ ꯀꯪꯉ ꯍꯥꯟꯅ ꯌꯦꯡꯉꯨꯀꯣ ꯍꯣꯔꯦꯟ ꯊꯨꯝꯃꯨꯛ ꯇꯞꯇꯥꯏ ꯊꯥꯛꯆꯜꯂꯨꯅ ꯑꯃꯨꯛ ꯈꯟꯅ ꯅꯪ ꯇꯣꯛꯀꯅꯤ LB ꯌꯥꯎꯔꯤꯉꯩꯗ ꯏꯁꯨ ꯅꯨꯄꯤꯅ ꯀꯀꯥ ꯀꯧꯔꯦ ꯍꯥꯏꯌꯦ ꯑꯣ ꯀꯔꯤ ꯍꯥꯏꯒꯦ ꯃꯁꯨ ꯀꯔꯤ ꯍꯥꯏꯒꯦ ꯀꯩꯗꯧꯅꯤ ꯃꯇꯝ ꯂꯦꯜꯂꯤꯃꯤꯗ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯕꯥꯏ ꯕꯥꯏ ꯅꯤꯡꯁꯤꯡ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯤꯗꯃꯛꯇ LBꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯃꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯁꯤꯡ ꯉꯔꯥꯡ ꯀꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩ ꯅꯍꯥꯟ 이기ꯕꯅꯤ ꯑꯩꯅ ꯆꯦꯇꯣꯝꯕꯤ ꯂꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏꯅ थोड़ा कष्ट हो थोड़ा देखा करो है बंगाल लोकरी दाम माने এটা টেম্পোরারি বানাইতো আর কি ঘরটা পরে ওই পিছন দিকে বানাইবো ঘর ও চিত্রা লাই ওয়েলকাম চিত্রা থ্যাংক ইউ ওয়েলকাম থাকেচারি লাইক তৌবিরাमु চাইसिं চাरब्रो थबक सुबा पानारिबा अदो आयु चांगानी हालेदि मोय थबक सुरी मोयसु चाक पिजे दोरी मी जुमदा चित्रा चाक चारब्रो तु थबक सुरी से आजु से पानारिबा मोय मी अहुमनी रुपा लिसिंग अहुम मखाय पिवाये अइना लिसिंग अहुम पिगाय मोय चनी तंग हापयना जारो लिसिंग अहुम पिगायना हारिमी चित्रा चाक चारब्रो चित्रा करियांग चागे थरपा फबगी होसे अचम बनी बंदो जे तो बिगी नंबर दो गोना हापो अय व्हाट्सएप थारो नुसासे वा पनरा मोय सुरिजो धरे कोन दे गिराना कोते लागबो काठीटा खुले खुले तीनों साइड ले चले जाता है फिर खुले हां आगे नीचे लाइन ले खुले जाते भालो होते यदि खुले जाए हमने घुरे जाए के नीचे लाइन ले खुले जाते का हमने चाद्री है ओ फोन नंबर लांबा लखी चाद्री है ओ फोन नंबर लांबा लखी पुदगी अदुगिनी सिनाव मैम
चाद्री पुंग 12 मखाई तारे कईदौरीगे येंगू चित्रा अखोई खंग फजत्रा लौ म्याम से फजते होंसे संतिक संगमनिको लोसलाइंदा सपोर्ट का मी मजाउदे सुम थबक सुवा पानाबो ओइना सुम ngah matam lelime ise supporter ga amta jaude ase thugaragani akhogi sangi bidalogi school macham saga honarise jam chaude aigi comment kanana pa khre bendo comment ga chara thagat pa phabani host se sitani dana atei lakte atei comment laktri kuning kunithoi sangba mapan makhai pae somda leire bendau aigi angang sing satra sing isai pung tambagi ne thabak losaluge amuk lake okay thank you siga sadurmi seloi thugare mi hana aiga dukan phamami adu laga siga mu club mu siga chahi manga le mi lenda wali hai oh bendau number do kauni chi tombi number do agora kapsalam bar koi ogin ko baki আছে রে আমি বলিয়া যোগ দিছে না ঘর বানাইবো আমার স্কুল স্কুল বানাইবো হ্যাঁ না এখন টেম্পোরারি লোকরি দিয়ে করব লোকরি পরে হইদিকে বানাইবো বেন্ডৌসু থামগে ওকে বেন্ডৌ ngahala ambai dong thaga chari bendau busu asulu salani dios jaute group hangba jatra ai group to nungaite aduna ni bendau na oraga de group to nungaite aduna ni loisalage sina ma'am nisu sei tamge hai jaye bendho tammo kaide angang sing le thabiro sei tamge haibani group to di sei tamba nungai te da bendho angang sing le tharo bendho jagoi gi su folk isai gi su le tharo koi loina laujari nungai traga di loina blog to gone okay ari su kai de bendho gi apambani la 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 ay ya ya ya
ꯏꯁꯩ ꯇꯥꯅ ꯆꯥꯕꯁꯦ ꯍꯥꯎꯈ꯭ꯔꯦ ꯏꯁꯩ ꯇꯥꯕ ꯍꯩꯔꯗꯤ ꯂꯣꯏꯅ ꯍꯥꯎꯕꯅꯤ ꯏꯁꯩꯇ ꯅꯠꯇꯦ ꯑꯦꯅꯤ ꯊꯕꯛ ꯇꯥꯕ ꯍꯩꯔꯕꯗꯤ ꯂꯧꯁꯟꯕ ꯍꯩꯔꯕꯗꯤ ꯆꯥꯛꯆꯥꯗꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯇꯥꯁꯟ ꯍꯩꯖꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯇꯥꯡ 14 ꯇꯣꯂꯦꯟ ꯁꯣꯔꯥ कहाँ बंद कर दिया कितना कोई से চাহ বাগানে কেন বন্ধ করছে রাস্তা বন্ধ করে কি লাভ আছে বাগানো অফিস বন্ধ করা লাগে বেন্ধꯧগি সরাত মসুনা सान तारे ai soy noi moinabongi mi salo mabok sirga masuna isai saknabro দুইজন কই গেছে লেফটিনও গেছে কেন করতো ওই পশ্চিম দিকে গেলে ভালো না ওই রেল ব্রিজের ওপারে बेंधौ सिगानि अखय सांगे बिद्यालयगी सादोसे मबोकनो जारी जाय हाय ai चौय बेंधौगी सादा पैसा थार लाखनि से थुगारे मिसे आदैना से जौगोसे खुनिं कुनगनि थोय सांगे बेंधौ जरकता ngangbा मी सालो याय देखो बांगी जाबो नीचे फलाइले हैं मसूदी जरकता सकतरा बेंधौ चावरे मफम बेंधौ हाँ रेंज नहीं
রেঞ্জ আনবো না কাঞ্চিতে বল্টু নাই মাঝে মাঝে দুইটা বল্টু নাই হ্যাঁ চাওরে মফামদো জামরি চাওপন্তিদা হ্যাঁ ওই ঠাকুর মধ্যে একবার গো ঠাকুর মধ্যে রেঞ্জ এবার দেখো বল্টু খুলিব লাগে আমাদো ভাগ লবদো ভাগ লাওবদো হয় হয় বেন্দো মিং পালাকানো মিং পালাদি মিনা নুঙ্গাই রইको আমাদো ভাগ লাওবদো হাই হয় দে বেন্দো মি আইदो লय माना देनako लोना मी मेगी लोना पिथोरकपनि करी हायनि अफबसुले फतबसुले सिबिसुले सिदसुले लोय मी पुरमकी बॉस मादिना मसुगी जुमदो लोरबा साबा लोयद्रि दा बेन्दो कादेनो लोयद्रि pung ama tadore ala ajan lao khore tale de bendo channel ke se pining dire da kene wang hai video lo ni wang hai upload tawrani mari ke de views su wale mari ke de support su wale akhoi na sumi gi do matam chana jaw phang da mani aba ko bendo chak loidri bo ichi tombigi number do bendo kapsala mu ko kaw gini ichi tombi do la kana mi kasada kasar bon trabu museum da ne bagan lambi thinge na gari sinja ko sondolo na phujalle mai do kam gale hanu pharasu hanu raba khangde yu sana tok tore aigi phi tharakani hai hoy aba ado number do bendo ai whatsapp thajalo chetombi gi whatsapp number do বাগানে যে একটা গাড়ি ঢুকতে দেন না বাগান স্থায়িত্ব তো আজ লয়া 2 সপ্তাহ হইছে পেমেন্ট দিছে না বাগানে কেউ লাগে
হামগামা হয়েছে বাগানে ওই লাগি সব গাড়ি এদিক থেকে যায় এটা পাবলিক বন্ধ করে কি লাভ আছে তার অফিসর বন্ধ স্ট্রাইক করতো স্ট্রাইক করছে পুরা রাস্তা বন্ধ করে কি লাভ আছে এটাই তো এটা পুলিশ আইলে এগুলা কষ্ট পাইব কেলাই তার অফিসর মামলা তো তার অফিসর মামলা অফিসে যাইয়া অফিসর গুনগুন করো বন্ধ করো গেটের মধ্যে রাস্তা বন্ধ করার নিয়ম নাই তো masu nahan aidi masu haina kauge tawbani aisu bendho kauge tawbani ikai na kaubidaba সাটর কি আছে তা লামাইলাও হ্যাঁ কি আছে লামাইলাও হ্যাঁ দেখিয়া উঠো নাহলে ओ गेर उतरा को गेर तीनों मानबो ओ गेर उतरा को ला কি আল তুলে हां গাড়ি ছুটেলে কোনো বাজে এবার দেন না বলা হইছে কৌলা সুকাইতে ইচি তম্বি লম্বদ কাউনি কো কুইরে এলবি থাদে মাকু লাংত্রে করে ফি থাগা দইবা রেঞ্জ দিছে ও আরেকটা রেঞ্জ লাগবে একটা রেঞ্জে হয়তো না স্লিপ করে ওই তো পুরানো হয়েছে তো চেষ্টা করে দেখুন চেষ্টা করো দেখি তা ওয়াবা ফারি ওয়ানে সরা সরা আমি তো পাই ওয়া হাপনি দা কই যাইতো বাইরে গেলে মাতুল পুতুল ভিতরে রাখো হ্যাঁ ও ভাত থোড়া বাকি আছে ফোন করছে भाबो थामनग्रे बेंगे खुनजे भाबो जामना पैसा थाय ai थारने भाबो सुना हगन सुकितोन चंगदब फम फमना खिंजन लेरे मणिपुर माने भाबो था सुकितोन चंग फी जो लगे फैये बेनो काई दे करबार काई दे जाम फै नो सोंदन मो भाबो न पैसा लय थाजलनि हगन पैसा थानि अमुक थाबो मसो थानिंग बोय थानिंग दे बोय ওইগু বাঙ্গা কিতা বানাই দেবা মঙ্গল ভাই কিতা বলতো दुकान बनाई तो তুমি নি দাদা দুরা বাবা सदा नाय नाय लोइसलानि मिनिट केन तंगा मैंने मी जाऊदे दा सपोर्ट सु मी जाऊदे सपोर्ट तो जाऊदे सपोर्ट अंब जाऊदे सपोर्ट लोइना मांगखे मी चंगदे मी सपोर्ट लेत्रेबा लोइसलानि थिंगदबनि मसो पोतो बाबुक तो पैसा थारेने बाबुक तो ना गमो हगत ना कितोंदो चंगबि रे फबा अदो कितोंजु चंगदबा अदुनि बाबुक जामरे पब्लिक सु वायबा
ताचौदी थादे थादे पे चाक लोरे फोन तौरे मोई थबक सूमी चाक पिजदोरिमी क्या रे तागे मसो है जम ताबनी बेंदो फेम ताबनी पैसा कयानो अठाबगा दक्षिणा पुलगा लिसिंग अनिगा चात्रेला चानिपाला फंगपने लिसिंग अनि चात्रेला लिसिंग कयानो अहुमलगे फंगबनी कावरे होने लिसिंग अहुम हेबा करम तोबनीदा कावरे फजना थाइदा सैदी जौ फाटखिद्रे नत्रा बेंदो बेंदो कनो नंबर द पिरामो इचे तोंबी नंबर दो व्हाट्सएप ता कैप्सुलमो आई वन सुनागे इचे तोंबीगा कुइरे अनक एलबी थादे मार्क्सु लागत्रे नानो मंगाक थाई थाबदो कुइदे दुम लोइसंगरे मीजो लागतमना नेटुनगा उरु लेलेरमिना को कयमता थबक कानादे अच्छा जिनिस बीते राखी लाओ बात से कोई जाइबो ओए मांडोबो राखी आओ ओखाने मानुष या उरा उरी करे लया जाइबो की जायदुना मसुदा चाम थारगा तारा ओ आई उहौद्रे ओके बेंदौ लोइसलसिको मतो कन तौरे आई चलगे चांग लोरे बेंदौ कोन अमु फाउनरसि बेंदौ अरो इचे तोंबी नंबर डॉट हाजलमुको ओ आइगोना चाम थारमा तो बतरा छबि थारिबा मा कना नुंगाइ जरुबो कना आई सकपदुगा ओ मान अटाल मध्ये राखी आओ मातुल ओके बाय बाय बेंदौ थमगे बाय 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 बेंदौ थमगे होय मारे मो येंगे थौसु लापदम थाजा थागे बाय बाय मयाम बाय